ꯇꯣꯡꯕꯤ ꯀꯨꯃꯨꯗꯤꯅꯤ ILPꯒꯤ ꯋꯤꯃꯦꯟ ꯋꯤꯡꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩ ꯊꯧ ꯄꯨꯖꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯊꯖꯔꯤꯕ ꯇꯧꯔꯤꯕꯁꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯏꯆꯥ ꯏꯕꯨꯡꯉꯣ ꯏꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯔꯣꯕꯤꯟ ꯍꯨꯗꯀꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯏꯕꯁꯤ ꯆꯍꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯆꯔꯛꯏꯕꯁꯤ ꯑꯁꯤꯗꯩꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯤ ꯇꯔꯥꯔꯛ ꯁꯨꯕ ꯐꯪꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯏꯔꯩꯆꯥ ꯑꯁꯤꯗ ꯑꯔꯥꯞꯄ ꯑꯃꯁꯨꯡ ꯑꯅꯛꯄ ꯊꯤꯕꯤꯗꯅ ꯁꯤꯒꯤ ꯖꯨꯂꯥꯏꯅ 8 ꯖꯨꯂꯥꯏꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯅꯦ ꯂꯩ ꯃꯅꯥ ꯀꯠꯄ ꯍꯩ ꯃꯅꯥ ꯑꯃꯁꯨꯡ ꯑꯃ ꯀꯠꯄꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯀꯨꯝꯁꯤꯁꯦ ꯃꯇꯝꯁꯤ ꯅꯣꯡꯖꯨ ꯊꯥꯒ ꯑꯣꯏꯕꯅꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗꯅ ꯐꯪꯁꯟꯁꯦ ꯑꯩꯈꯣই ꯆꯠꯊꯖꯔꯔꯣꯏ ꯂꯩ ꯑꯣꯏꯅ ꯀꯠꯄꯁꯤꯗ ꯂꯩ ꯀꯠꯄꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯅꯛꯄ ꯑꯃꯁꯨꯡ ꯑꯔꯥꯞꯄ ꯊꯤꯗꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯗꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯈꯨꯗꯤꯡꯃꯛꯅꯅꯦ ꯏꯆꯥ ꯏꯕꯨꯡꯉꯣ ꯔꯣꯕꯤꯟ ꯍꯨꯗꯀꯤ ꯂꯩ ꯀꯠꯄ ꯐꯪꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕ ꯑꯄꯤꯜꯁꯤꯃꯁꯨ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯊꯖꯔꯤꯕꯁꯦ ꯏꯁꯥꯒꯤ ꯏꯔꯟꯅꯥꯏꯒꯤ ꯅꯠꯆꯗꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯅꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯔꯣꯕꯤꯟ ꯍꯨꯗꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯤꯕꯗꯣ ꯃꯔꯅꯥꯏꯒꯤ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯁꯥꯇ꯭ꯔ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯃꯥꯕꯨ ꯂꯝꯖꯤꯡ ꯃꯩꯔꯥ ꯍꯥꯏꯕ ꯃꯤꯡꯊꯣꯟꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯤꯈ꯭ꯔꯕ ꯏꯁꯨ ꯏꯕꯨꯡꯉꯣꯅꯤ ꯑꯗꯨꯒ ꯄ꯭ꯔꯦꯁꯀꯤ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯒꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯍꯥꯏꯔꯤꯕꯁꯦ ꯖꯨꯂꯥꯏ 9ꯁꯦ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯔꯦ ꯍꯥꯏꯔꯦꯔꯒ ꯑꯔꯥꯞꯄ ꯑꯃꯁꯨꯡ ꯑꯅꯛꯄꯗ ꯄꯥꯎ ꯈꯨꯗꯤꯡꯃꯛꯁꯦ ꯌꯧꯍꯟꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ILPꯒꯤ ꯋꯤꯃꯦꯟ ꯋꯤꯡꯒꯤ ꯀꯟꯚꯦꯅꯔꯅ ꯍꯟꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯌꯦꯡꯕꯤꯔꯦ ꯍꯥꯏꯔꯦꯔꯒ ꯃꯇꯝ ꯆꯥꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ